ꯍꯧꯖꯤꯛꯇ ꯐꯪꯕ ꯌꯥꯝꯅꯃꯛ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯊꯨꯋꯥꯟ ꯑꯕꯣꯟꯃꯩ ꯃꯤꯍꯥꯠꯇ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ NACM-IM ꯒꯤ ꯑꯄꯤꯛꯄ ꯂꯣꯠꯐꯝ ꯀꯦꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯀꯦꯝ ꯑꯃ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯦꯡꯅꯕ ꯉꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯦꯝ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ NACM-IM ꯒꯤ ꯀꯦꯗꯔ ꯈꯔ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯔꯍꯨꯂꯨꯞ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯐꯤꯔꯥꯜ ꯁꯤ ꯆꯥꯡ ꯌꯥꯎꯅ ꯄꯣꯠꯂꯝ ꯀꯌꯥ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯂꯣꯝ ꯇꯥꯕ ꯃꯇꯝꯗꯒꯤ ꯄꯨꯡ 8:30 ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯈꯥ ꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ NACM-IM ꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯀꯦꯝ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ NACM-IM ꯒꯤ ꯀꯗꯔ ꯈꯔ ꯀꯦꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤ ꯐꯣꯡꯈꯤꯕ ꯁꯤꯐꯣꯡꯁꯤꯡꯒꯤ एडिटोरियल कलमदगी लौथोक्सरकाना मयामदा हन एडिटोरियल कलमदगी कंटेंट अंगतंग मयामदा हन थमजगे लाइसेंस टू किल गवर्नमेंट अनिना सगौ येंगबा तोक्लो हाइबा कंटेंट सि मयामदा थमजगे आना नागालैंड हाइबा मणिपुरगा साइजिन लोनरिबा स्टेट सिगी ममिंग सिजिनरंबदगी हौजिकना नागालिम हाइबा वहाइसिदा ओंथोरक्तुना NACM-IM ना नागा फुरुप पुनमक सुपकोन कोनसिनबा यानबा हेना पाक्थोक चाक्थोखलख्रबसु लहुलुबसि नागालैंडगिनी मखोइना मरमदम नागालैंडगी नागासिंगी नत्रगना नागा मियामगी अनिंगबा अपाम्बसिंग फोंगदोक्सबा हाइबसि मखोइगी ओइबा वानी मखोइना तौरक्लिबा निंगाइदु थेमदुना तौहनबा तौहनदबा हाइबसिना इंडिया गवर्नमेंट की ओइबा वाफमनी NACM-IM गा लैबाक्सिगी मपु ओइरिबा इंडिया गवर्नमेंट की मरक्ता लैबा हाकथेंगनबा वाफमनी अदुबो वारु नुंगजु थौरक्लिबा सिदी NACM-IM ना नागालैंडगी हेंदोरक्तुना मणिपुर मखोइगी ऑपरेशन एरिया की मनुंग सलहलक्पा मसुम स्टेट सिदा मखल क्यागी ऑफेंसिव सिंग चथरक्पदगिनी अदुंगाई बैंकॉक डिक्लेरेशन की मतमदसु मखोइगी गवर्नमेंट ऑफ इंडिया की मरक्ता खुयेक पिनखिबा यानसेदा विदाउट टेरिटोरियल लिमिट हाइबो वाहिसिंग हापसिलुबदगी मणिपुर मई चाखी मसिगी मयोक्ता स्टेट सिगी मियाम हौरक्पदगी मियोय क्यागी पुंसी मांगखी लैंगा अमसुम पॉलिटिकल पार्टी सिंगी मरल मथुम सिंग उटकी मपई ओइना तुमखी हाइरिबसिंग असि लरहुलुप असिगा इंडिया गवर्नमेंट की मरक्ता नागा पॉलिटिकल इशूनी हाइरिबा वाथोक्सिगी वरोइसिन पुरक्नबनी हाइदुना 6 फायर एग्रीमेंट साइन तौनुदुना पीस टॉक चथरखिबदगी थोलखिबा थौदोकसिंगी पुवारीना ngasiगी मिरोलदा लैरिबा वारी सिंबुलनी नागालैंड मणिपुरगी मियाम खक्तनतना स्टेट अनिसिगी लैंगाकपसिंग गवर्नमेंट ऑफ इंडिया अमसुम लैबाक्सिगी मियाम अमदी मरी लेनबा मलेमगी मियामना सिटनाना खंबो वाफमनी खांगजसनु तासनु अमसुम उसनु लैबासिगी अवांग नोंपोकी स्टेट सिंगी मनुंगदा चल्लिबा नागालैंड अमसुम मणिपुर थोपा थौदोकसिंग मिपुम तिंगना खंबा हाइबसिदी मौसानी खंगफम थोपनी थोक्रिबा थौदोकसिंगदु अरोनबा मतसु नते फोंगना थोखिबदगी लैबाक सरासनखिदुना लोइना खंगनबनी मसि पुनमक्सु ओइसनु नागालैंडगी वाथोक अमा मसिबु संताइनबा ngamliba लैबाकसिगी मपु इंडिया गवर्नमेंट की मरक्ता अरोइबा वातुकनबा वरोइसन अमा पुरक्पा हाइबसिदी यासिनगदौरिबा नकल अनिमकी यामना फबा खोंथांगनी मखोइ अनिदा नतना युमथांगनरिबा मणिपुरगिसु अफबने अदुबो 6 फायर एग्रीमेंट की अयाब थमनदुना मसिगी तौबा याबा अमसुम यादबा ग्राउंड रूल सिंगी मनुंगदा एग्रीमेंट तौनरिबा लरहुलुप असिगी ऑथोराइज डिजिग्नेटेड कैंपता लैबाक खक्ता नतना नोंमै सिजिनबा अमसुम पुथोक पुसिन तौबगी अयाबा पीते हाइदुना मीबु नुंगथंगना थोमदुना अमसुम योटपाकना यानदुना हलकपददी मिहात मिपुन सथरगलबसु नोंमै सिजिनदबगी ग्राउंड रूल दी ngakli हाइदुना मणिपुर अमसुम इंडिया गवर्नमेंटना सगौ येंगदुना लाइथोकपदी असुम बोयगदरा हंदकी सेप्टेम्बर 19 इंग्लिसिंग अनिगा 19 की अथवान अबोनमैगी थौदोकसिना अहानबा नते
ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯀꯤꯁꯟ ꯔꯥꯖꯦꯟ ꯑꯃꯁꯨꯡ ꯇꯧꯀꯦꯟꯕꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯍꯥꯠꯁꯤꯗ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈꯤ꯫ ꯍꯧꯖꯤꯛ ꯑꯕꯣꯟꯃꯩꯒꯤ ꯃꯇꯥꯡꯗꯁꯨ ꯂꯧꯈꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯂꯧꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯨꯝ ꯊꯣꯛꯂꯛꯍꯟꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ NACN-IM ꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯍꯟꯗꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? NACN-IM ꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ, ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯌꯥꯏꯐꯅꯕ ꯇꯧꯔꯤ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯁꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯄꯨꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯂꯩꯖꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯃꯈꯣꯏꯗ ꯂꯥꯏꯁꯦꯟꯁ ꯇꯨ ꯀꯤꯜ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯒꯤ ꯀꯤꯂꯤꯡ ꯐꯤꯜ ꯑꯣꯟꯊꯣꯛꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯒꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯅ ꯊꯝꯂꯤꯕ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯅ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯥꯌꯦꯡꯕ ꯉꯝꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯀꯨꯃꯥꯔ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯒꯨꯅꯨ ꯈꯧꯕꯨꯛ ꯆꯤꯡꯌꯥꯗꯒꯤ ꯁꯤꯡꯉꯥꯡꯕꯝ ꯀꯨꯃꯥꯔ ꯆꯍꯤ 33ꯀꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯅꯕ ꯁꯨꯒꯨꯅꯨ ꯑꯦꯁꯤꯒꯤ BJPꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯊꯤꯡꯅꯝ ꯏꯕꯣꯝꯆꯥꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯂꯤ꯫ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯍꯥꯞꯆꯒꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯏꯊꯅꯤꯛ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯉꯩ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯐꯣꯟ ꯅꯦꯠꯋꯥꯔꯛ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯇꯨ ꯂꯩꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯆꯔꯥꯡꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤꯅ ꯀꯨ ꯇꯧꯗꯨꯅ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡ ꯖꯨꯟꯇꯥ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯣꯊꯣꯔꯤꯇꯤꯅ ꯑꯉꯥꯡ ꯀꯌꯥ ꯖꯦꯜꯗ ꯊꯝꯈꯤ ꯔꯤꯄꯣꯔꯠ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯕꯍꯔꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯉꯥꯡ 708 ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯅ ꯑꯜ ꯖꯖꯤꯔꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯐꯥꯎꯕ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯈꯔꯗꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ 150 ꯔꯣꯝꯗꯤ ꯕꯍꯔꯦꯟ ꯄ꯭ꯔꯤꯖꯟ ꯐꯦꯁꯤꯂꯤꯇꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯖꯦꯜꯗ ꯃꯇꯝ ꯁꯥꯡꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯣꯏꯔꯤꯕ ꯖꯦꯜꯒꯤ ꯐꯤꯚꯝ ꯑꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯄꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤꯕ ꯄꯣꯛꯅꯈꯤ꯫ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗ ꯕꯍꯔꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ꯫ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯍꯣꯡꯖꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯄꯟꯆꯥꯌꯠ ꯍꯤꯌꯔꯤꯡ ꯆꯠꯊꯔꯤꯉꯩꯗ ꯃꯤꯑꯣꯏ 2 ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯒꯤ ꯈꯒꯔꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯟꯆꯥꯌꯠ ꯍꯤꯌꯔꯤꯡ ꯆꯠꯊꯔꯤꯉꯩꯗ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯔꯨꯍꯤꯌꯥꯃꯥ ꯈꯨꯡꯒꯪꯗ ꯂꯥꯛꯂꯤꯕ ꯄꯟꯆꯥꯌꯠ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯋꯥꯐꯝ ꯑꯃ ꯂꯩꯈꯥꯏ ꯇꯥꯅꯕ ꯄꯟꯆꯥꯌꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨꯗ ꯀꯤꯁꯨꯟꯗꯦꯕ ꯆꯧꯙꯨꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯤꯈꯤ꯫ ꯍꯔꯤꯕꯣꯜ ꯌꯥꯗꯕ ꯀꯧꯕ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯈꯤ꯫ ꯕꯜꯗꯥꯎꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ MHO ꯁꯟꯇꯣꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯤꯃꯨꯟꯗꯦꯕ ꯆꯧꯙꯨꯔꯤ ꯊꯥꯕꯥꯛ ꯑꯃꯁꯨꯡ ꯄꯨꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯑꯃꯁꯨꯡ ꯍꯔꯤꯕꯣꯜ ꯌꯥꯗꯕꯅ ꯁꯗꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ
lamkhang siki FIR ama register tawre amasum attacker singdu masak khangle makhoi athuba matamda jail thajilagani haina SHO asina su makhata na phongdokhi pause lusilak poina manipur gi report amani khatanga hapsaramge minister oiba haitabadagi lauthokraba misakni ai apa saduna miyamda namthak tawranu oken sakot thorangi thabak tawba ngamdrabadi ngamdre atuma haibiyo rajniti tawbagi namara mi bhunduna ngang sakpa sakot thorangi thabak purakpa ngamloi haina ngasi chandrakhong pro congress committee amasum youth congress committee na sinduna chandrakhong laibungda AICC gi secretary Ranajit Mukherjee yauna pangthokiba nomagi oiba political conference da former minister Moirangthim Okendro na phongdorakli Mana makhatana haikibada minister phampiduna thabak tawhanbada haitabadagi hairokta ribbon kakpham thiduna lairibadu adumak thibiyu rajniti tawba haibisi singa khutka manaba mathoktai oidaba ngamba karem kathainabagi thabakna karisu ohongba purakloi IPS officer ama oirami lairik laisu haire afaba thabak khara tawrakani khalambane adubu MLA minister haibisi mi aman hekta oiba ngamdabani haiba pawmu su phongki Atopa paw manamo scheme singi khudong saba phangnaba Aadhaar link tawba mathoktai Union Minister Sarkar na piribi scheme singi khudong saba phangnaba gidamakta beneficiary singi Aadhaar link tawba si yamna mathoktai hauzik lairiba government asina North East state sing leba si atopa state singa thak manana sakhotnanaba hotnari hairaduna numit nini gi khongsatanga si Imphal thunglakiba Union Minister of State for Rural Development and Consumers Affairs Food and Public Distribution Niranjoy Jyoti na ngasi Hotel Classic Grande gi conference hall da pangthokiba paw gi miphamamada phongdokre haina spouse na makata na phongdoragliduga hawjikoi na di paws matang ase lusinjarage pathosagi bla soikiba lanke bi yawr simyam na pigani matam gi maru bi paws leptan myam da update bi jarake haina su channel sigi mekeri myam na thamjari and thank you